Mississippi meeting tabili simbu ahan bamakta tamna October galena numantin kunjesina kurumjari maraki pau miyam da pizari Bharat Nyaya Yatra ki khongchat asigi maroiba miyam tangdu leitaba nupi angang singda fangliba chaithing inkhalakliba nahasing amadi miyam mapung phana fangnaba chatpa khongchat amani khongchat asina aikhoi amata oibagi wakhalon puraknaba chatpani haina CLP leader o ibubina fongdokre ngasi BT road ta leiba Congress Bhavan da pangthokiba pawk uniform amada wafam si fongdokladuna India Congress Committee na sinduna Bharat Joro Nyaya Yatra si dagi hauraga Maharashtra fawa doribani tha si dagi hauduna haudokna ba binaba takshinduna lakhibani matam ngai halaba matung jada yaroi haibasi yamna laibak thibani NCC ki president yauna committee asigi mihut singa tha age ayukta jaga unarubada hausi oriba security reason sina ayaba piba ngamloi hairak pagalonena lenga ki maikaidagi miyoi lising ama tin flag of tamok tawni haiba wafam tamna lenga sason tawbada ningthina taw Congress party ki oinadi yatra sida chief minister kaya MP kaya yawba ama oibna mangjongna preparation tawba tangai fade khanduna kan hotnaduna lakhibani Rahul Gandhi ki bagi permission pidabra chief minister di numit khudingi santi hanjele hai tokpada ayaba pi lebak asigi law and order bani BJP program sindadi security reason leite domdagi hawada peace rally asida lengak na ningthina ngak biu AICC gi oinadi historic rally amani rally asida party ki bidana peace rally asida lamdam asida leiba mipung khuding makna saruk yabiu hai kal amromda AICC in charge Manipur Girish Chodhankarna haikibada Bharat Joro Nyaya Yatra si political yatra nate masi miyam gi hak duleitaba lamdam amagi damak chatkadoriba yatrani masi miyam justice fangnaba yatrani Manipur bu yekhai thingaina bhotna bada tumina leiroi lengak nasu yatra sida saruk yabiu yatra sina lamdam masida shanti bhotna ba chawna mating oigani BJP Rahul Gandhi kiba party ama BJP ne yatra sibu sigi anidagi hauduna permission pibinaba haijaki adubu lengakna ayaba piraki hapta kanseibungda yatra ase pangthokpada condition kaya yawba order amuk thokna ayaba piraki karamba lengno si yamna laibak thibani lengak asina yatra ase matam chana pangthokpa naba hotnabani center ki leader singna Manipur ki chief minister bu sijinabani yatra ase Congress party ki oina tongan tongan ba state singi chief minister MP kaya galonena miyam oibana khongjong ward memorial gi mayada leiba lanai gilam amad haudoknaba sari haina so fongdoki at 11 o'clock chief minister of the state, who is the home minister, denies bluntly within 3 hours the order is issued. After the press conference here we have also the noise all over, and within 3-4 hours same government issues the order. Like this permission application 2nd January, on 8th January you approach chief secretary, 9th January chief minister evening you issues the order. Fine. I'm exposing this government's administration, how it runs. We don't know whether it's a failure of administration or whether they are afraid of Rahul Gandhi's Yatra, whether they are afraid of Rahul Gandhi's leadership. Kumbi hautakta miyoi mari ko ki militant singna far matung mihathi na harkiba thodo asi Manipur lengak na thokhan bani haina JDU gi spokesperson Dr. Nimai Chanluang na haikre ngasi Manipur Press Club Imphal da 10 political parties kiba paw uniform amada ofam asi fongdok laduna Nimai Chan hai kumbi hautakta kiba thodo asimak yamna thamoi shokna nungaite imung manunggi leita laira thibada chingda sing chenba chat miyoi mari bo ko ki militant singna far matung mihathi na hatopa haibasi asida lengak leite hakpani thodo asit akan ba mawongda condemn tawi amati imung manunggi suk saruk yagan ki Manipur thokliba irang asigi waroshin ama purakna lengak na hotna bagi mami Manipur asi lengak taba state ama oide laibak thiba thodo ta laikiba miyoi singi asiba haksang lengak na puthokpa ngamdana lariba asi pende miyam duna asiba haksang puthokliba asi lengak na kari thabak tawribagi tha asigi hauduna Mars pauba Bharat Joro Nyaya Yatra gi ahan ba khongsat tongan ba mafam singda pangthokiba aduda miyamna pirakhiba wahai sing aduna takle khongsat asina miyamda afaba paujal kaya piri haibani Rahul Gandhi na luchingduna Manipur dagi
Mumbai fawba chatkadaba khongchat asi Manipurgi miyamna chawthokningai ni khongchat asi chatnaba hotnabada ayet liba lengak asi akanba mongda condemn tawi khongchat miyam karamba mongda hingli haibasi malem miyamda mayek sengna khanghangadaba khongchat asida ayet apan pirakba lengak asi daba thawong amani lonina dariba community khudingmaki miyoi ani ambasing ado handaki khongchat asida fongdoki khongchat asi political da base tawduna chatpa khongchat nati su fongdoki clear picture ma Manipur ki of the mayam mathing pambiu hamda se harju kayar natte. This is not a political venture. This is a venture to unite India. This is a venture to unite Manipur. This is a venture to bring justice to all people living in India and particularly in Manipur as well. Imphal East District Police na Lamlai Police amadi kunithui suba Assam Rifles Colony na G12 CRPF ki team na pulaga Lamlai Police Station ki manung chenba loksang amadi masiga samnaba Lamlai Police Station dagi northwest kilometer 3 lom chatlaga leiba chingi area da thi humbi operation chathakre ngasi ayuk pung 9 makhairom tabadagi chathakiba operation adu Imphal East District ki additional SP Ops KS Heji ki commander DSP Ops Dinesh Singh na luchinkiba operation chathabada tongan tonba khosukulai kaya haitu makhong singkhong dagi fagat laba khosukulai kg ani dasmit ba local met ID ama ka payariba magazine ka loina ba SMC carbine ama detonator yaudaba 36 HE net ahum ahang ba magazine ka loina ba MM pistol ama amadi AK rifle series ki ka payarani faraba khosukulai taba thabak Lamlai Police Station da hari All Manipur Working Union Amjugi General Secretary Amadi Sanga Express Pausegi Senior Uzam Surjesor na ikhang khanghodana lekhidabada union asigi members na awaba fongdokre Manipur Imphal gi Major Khulda leiba Manipur Press Club ta ngasi ayuk amjuna senduna Manipur Press Club ki complex ta leiba journalist memorial pillar da lekhidraba as Surjesor gi photo thamduna imung manung mari mata amadi mahaka nakna loinaramba music amasung amjugi thangmising na haikat lekat tamki tungda club ki auditorium da amjugi president Bijoy Kaksing Tabam amasung Sangai Express ki editor amadi Editors Guild Manipur ki president Khogendra Khomdamna punna preside tawduna awaw fongbagi mifam amasu pangthoki mifam aduda wanganaduna Khogendra Khomdam hai Surjesor na lekhidaba madu oina Sangai Express ki aduga mapung oina paumi khunai yamna mangjaba amani lekidraba si mathau khangba puksel sengba amadi tappa aduga mipum khudingma kaloina bayaba afaba miyoini mahaki thawaina ingna chikna pothaba odesanu haina mahakna makhaki amjugi president Bijoy Kaksing hai lekidraba Surjesor positive thinking da yamna thajaba aduga integrity leiba paumi amani kumja lising ani tamda general secretary Thawpuramba Surjesor na amjuda piramba contribution aikuna kaufom thokte lekhidrabagi thawaina ingna chikna pothaba oiresanu hainaso mahakna fongdoki mifamaduna lekhidrabagi thawaina ingna chikna layunaba mit ani tomina leptuna thawniki masagi sahi yankhaitai lom suraba e Surjesor anaba amana maram oiduna ngarang numidang singjamai leisangthem lekai da leiba mayumda lekhidabani mahak amadi huyen lampaugi paumi oiramki Sangai Express ki senior sub editor ama oina thabak tawramba Surjesor kumja lising ani 13 tamda amjugi general secretary Thawpuram ki mahaki loinavi ongbi Josibala Devi machanupi ama amadi machanupa ama leihauri Thobal District ki Yaripok Police Station ki manungda leiba Yaripok Pechi Kulda haukiba thasigi nipanda chahi marifurom surabi kaisam radi kobi ahal nupi ama masagi mayumda mangakta thangna linduna hatlamba adugi mihani haiba nupa macha ama police na falpa ngamkhibagi damak marilenuba singbo thagatpa fongtorokli lonena asiba hakchang lauragani amadi JAC muthatli haina JAC gi fongdorokli ngasi ayuk JAC Pechi Youth Development amadi Maira Pai Bising Sinduna Miyang Yoba Mipam Ama Club Asiki Lampakta
ꯄꯥꯡꯊꯣꯛꯇꯨꯅ ꯋꯥꯔꯦꯞ ꯀꯌꯥ ꯂꯧꯔꯤ ꯍꯥꯏꯅ JSC Against Brutal Killing of Devi of Yaripok Pechigi Convener Devi Gaura Pechida Fongdorakli Devi Gaura Hai Ahal Oirabi Radhe Devi Bu Minungsi Leitana Mangakta Thang Linduna Hatok Pirambasita Mihar Pasing Numit Mangani Gimanunda Putok Piu Haina JSC Matam Takiba Gimanunda Yaripok Police Station Song DC Taubalna Kan Hotna Bidna Mihapa Pagat Pibagi Hakatpa Fongdoksari Makhatana Pasibo Mahaki Pangpam Tokpa Jayak Adu Atubada Fanghan Biu Miharabanina Asib Haksang Lauduna Matong Mangam Eduga Mangani Lehol Fawbagi Manunda Miharpagi Leka Yaripok Poiro Kongjin Longi Maya Paibi Singi Oiba Warep Lauduna Pechigi Miam that Biu Amadi Mihar Asinga Mailena Sem Kiba JSC Mutali Haiki Amaromda Ngarang Ahing Pong Makairom Tabata Lampakta Pangthokiba Miyamgi Apunba Mipam Amana Lokiba Sing Lake Masigi Mihat Asi Kuldagi Oidra Tung Koina Kulgi Miyamga Kaisamgi Imunga Laitinaba victim gi Imungi Na Miyam the world Amatamanda Hojik Tokliba Taudo Mihat Pamui Asigi Lam Oiro Yum Kai Tugaiba Mayabanajingba Asi Lengak Laybak Aikoi Imasil ni Haina Kanlaga Karigumba Asoy Angam Amat Poiro Kongjinda Kandaba Taubatabu Pegi Miyambu Karisulitana Usitana Petida Laklaga Miha Laybak Miyamda Peti Miyambu Sanga Unbagi Petigi Miyamna Pamliba Poiro Kongjingi Club Mayapaibi Amadi Miyam Kogi Oiba Warip Amalobi Daga Peti Miyamda Kanghan Biba Haiba Warip Sing Lauki Hairi Panbaya Badi Radhi Devi Tenshubam Don Chahita Nipan Pagi Maming Lakidraba Tenshubam Chauba Goban Macha Amangarang Le Mihat Pani Haiba Kamaton Asi Siriba Hal Radhi Devi Masun Nupani Radhi Machanupi Poiro Kongjinda Mayupanba Amagi Machanupani Hairi Ngasi Waksingi Noma Chanba Kumhoba Malia Fam Palcha Lisingahum Samri Kunithoi Chaicha Taranithoi Asida Chanamahi Lining Sarai Kaksingna Mapung Oiba Taudang Lauduna Arambai Tingol Kuntaruk Kusam Naduna Kaksing Kena Ching Haina Kang Pudho Kamlang Bana Ihan Hana Satau Kiba Irida Irupsaduna Ihan Bagaloinana Pandagi Jangshilapa Mitop Sing Tumhan Binaba Halan Kinaba Tawni Tauram Pangtokre Salai Kaksingi Luching Purel Mangangcha Rajena Luching Duna Salai Kaksingi Tomising Amasung Arambai Tingol Kaksing Unitki Tomising Na Kaksingi Maru Eba Laifamle Nupi Soy Ibudo Kamlamba Malem Ima Yaifulembi Sidabi Laifam Lotnung Ibudo Iruming Taugi Kubam Kumbita Kubam Macha Ibema Thoibina Injin Kiba Mapambo Mayrak Mekrup Langduna Tawni Tauram Pangtoki Salai Purel Mangangcha Rajena Pongdo Kivada Ngasi Waksing Noma Chanba Yelhomi Ekogi Kumhoba Numit Asina Lakpada Kanglei Miyam Mikap Toktuna Koina Ipai Pusingi Lining Hangatna Yengduna Ina Liningda Hanjinbagi Matam Adu Oide Mapandagi Changlakuna Labadi Hipa Chali Matagum Saroi Ngaroigi Saktam Lauduna Noma Nomagi Changsilakuna Iramdam Ipurupu Mangna Navasiliba Mapu Natana Mapu Sanabagi Tabak Taudakaya Chataduna Yelhomi Ekoida Landariba Miyanja Sing Ekoina Tang Tokinaba Yotpu Sagem Saibagum Saiba Nungu Tum Tupagum Natupa Yotning Tau Ibudo Kamlambada Nizabani Aikoina Aikogi Ipa Ipu Kautokuna Miyan Liningda Matam Khara Satlurabasu Iram Kanglaktuna Pagi Param Chiraktuna Ina Liningda Tapna Hanjinba Haurakle Kaksing Lamdamdasu Salai Kaksingi Hotna Jamana Ina Liningbu Nathaiduna Satlurabakayasu Sana Mahi Liningda Hanjinba Haunarakle Ipa Ipu Singi Liningda Hanjilakpa Igi Iram Pagi Param Thirakpasina Manglomda Changsinba Manipuri Khunayama Malim Ama Purakpa Ngamlagani Sana Mahi Liningna Athoiba Lining ni Haibasi Yelhomi Ekoi Ningsinglasi Fongdoki Sarai Jingpurel Mangangcha Rajena Fongdorakpada Taibang Mapugi Sinta Pangnanabagidamak Taibangda Thabirakiba Icha Isusing Aduna Taibang Mapugi Sinta Matonlomna Panglamba Ireba Kananabagidamak Thawai Katkraba Athoba Singi Mapamdasu Ikok Nona Punemjari Lunena Lekidraba Singi Imung Manung Maru Mapang Singna Thingna Horiba Kaina Maichak Adumak Salai
ꯃꯤꯁꯤꯡꯗꯁꯨ ꯆꯞ ꯆꯥꯅ ꯐꯥꯎꯖꯩ ꯏꯃꯥ ꯂꯩꯕꯥꯛ ꯏꯔꯝꯗꯝꯒꯤꯗꯃꯛ ꯊꯧꯅꯥ ꯐꯅ ꯆꯣꯡꯊꯣꯔꯛꯂꯤꯕ ꯑꯊꯧꯕ ꯑꯊꯧꯕꯤ ꯀꯌꯥꯅ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯅꯥꯏꯗꯅ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯅ ꯍꯣꯠꯅꯔꯤꯕ ꯄꯨꯝꯕ ꯃꯥꯏ ꯄꯥꯛꯇꯨꯅ ꯂꯥꯡꯉꯝ ꯐꯤꯔꯥꯜ ꯊꯦꯠꯂꯔꯁꯅꯨ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ 사로이네 마얌 호이드기바 아무 로징기바 마이나 ngasi기 laida akoina laidai na jaraga video event singulai punamakna hariba saroigi maraba mitop miyalcha haibadi kuki singsibu lusin binaba hoidok piginaba gidamakta akoina ira thoni asi pangjabari Asagi chahi kuntra humde khakta ngairiba Thobal athopa mayai lekaidagi Manipur Legislative Assembly da Secretariat Assistant oina thabak puribi Khangembam Romila Debina Langol All Age Home da pak manga gi chek mana khusinakhibaga home asigi maikaidagi jahaiba mingthol pikre ngasi Manipur ta pangthopa pawmi singa unaba mada Khangembam Romila Debina hana na yengbada kanasu leitraba ahal oiraba miyoi sing asigidamak mahakna nomduduna tanjaba sempam khajiktan bang ngamjaba sina mahak pupukna sangsagi awa nungai pumnama khanghanbiriba mahaki apokpa Khangembam Hiramoching amadi mahaki apokpi Khangembam ongbi ibima anilaman singba ngamba saksagi haiba wakhalonda kathokjabani haina fongdoki nakal amaromda All Age Home asigi ba oina Langol Chingda Ladiba All Age Home asi matana chunadraba maongda ahal oidaba home asida ladiba miyona ayingba nungsit marakta tumpham chafum khangdana ladiba ahal singi awaba sing social media gi khuthangda ubadagi ahal sing asigi awaba oirabasu home ama sanaba mateng pangnakliba asida sigi maikaidagi thagatpa phongtuna laigi mataiba mingthol asi piduna bani amadi miyamnasu mahapu pukning thawatpiu hainasu fongki mateng ma pangbiraba panitraba ayingba duksit marakta tumam sabam handoleriba ole hanlaman singbu leiba ka nanam dr mar kapira base hayna thagat pa phongdok sabolona dari kai phongdok sari donana biro ki agi mateng na chalai diba lagu chindal laiba asimul bo ole bomasi lenga ki men lenga mating pangdana matam kawana chalai bada isonu domila milutana si lango college ko masibu pala mga pipi bahbesi Manipur ki miyang khudi sitabi dana domila ki afaba pulsila aru khudi mokta One-day national workshop on TDS TCS income tax awareness interaction program ama Nambol L Sanoy College Department of Physics na income tax department government of India ga khusamna sinduna college asida ngasi pangthokre thoromduda Nambol L Sanoy College Professor W Jyotirmoy Nambol L Sanoy College ki Staff Association ki President S Trilok Chandra College asigi ICA ki Coordinator Dr. A Tejamani Singh Income Tax North East Region Guwahati ki Commissioner Chabungbam Deepak IRS amadi Imphal ki Income Tax Officer Hobizam Joyo Singh na athoiba mithunglen amadi wanganglosing oina saruk yaki thoromduga mailena Coordinator Dr. T.H. Ranjan Singh na fongdokhibada government employee amadi businessman singna income tax thiba return tawba khangna awaba kaya mainari income tax thikraga sel tingba mangkhiba ngakta khane adu khangdabana amuk halakte maduna income tax thikraga su amuk basing halaknaba amadi income tax thibaga amadi halakba mailena basing khangnaba pandamda thoromsi thokpani haiki income tax thibagine income tax return filing ne aduga income tax ki man ya para ITCC ITCDD haiba para mayam masing asigi laiba delegation siga asigi resource person siga ani gi lagaga khangnabagi akhoi masigi opportunity amutang masigi mayamda hari employee mayam sida aine masi shart hamdani Thamagi ahoba noma panba numit khudingi Manipur tonganba mafamsingda leiriba dukan sing kaithel phamlibi ima singna nomogi oiba sintha lepiu haina Lokmai Selupki Secretary
Asem Nirmalana miyamda appeal tawakli ngasi khwairambad ima kaithialda lukmai selupna senduna tha khudingi nongma panba numita kaithial lepa amadi Ujik Manipur da oiriba irang asiga mai lenena kaithial lairimbida cheng haiduna athuba matamda thokliba irang asi loishinduna tangdu leitaba lamdam ama ohenbiu haiduna isorgi mafamda ira thongi tobagi thom amaga phongdokibani mahakna makha taraduna ngasi Manipur da oirakliba tangdu leitadaba fiba masina icha kaya mama oibi singa pukmen pawmenaba phangdu mumagi sintha leptuna pokmen pawmenena bagi matam ama mama oibi singna lobiba amadi Manipur da thokliba irang asida miya amadi khoisaunariba kaya asi Manipur lengakna fataduna athuba da thokliba irang asigi warashin ama purakna tangdu leitaba lamdam ama oirakna ba honabiu haina so phongdoki aikogi honorable CM na su aikogi hojiki mikap miracle thokliba ge manapsda miyam gi pen da ba khoisaunaraba si punamak ase lengang mapuna khandhabiraga aikoina saujariba laujariba seijabira se chaning tana khandhabiraga aikoigi miyam gi damakta hana gi tangdu leitaba nusi sanana leminaramba apunba Manipur ado hanjilakna naba honabirakani habagi aikoi asa taujai aduga ngasigidi maraki pau pijaba matang asida losinjari ting tabiribasingbo amuka na khurumjari